Sibo ay nahudog bro. Sibo minataw na da bro. Matang matam yengdana. Chanabi ni Aidana. Tamoy mo asukwan bakarigino. 낭나 닥친 자실러가 가바이시가 빠르가 юм다 할락바 하세 이뭉식이네 밍셋 얌나 티닝아이 시르니 하이베기 아와바 아이몬드 가슈 레이트. 아시바 거부 라이드나. 아이부 러우 라고 미kupta. haraw-haraw ꯆꯠꯀꯅꯤ. ꯃꯤꯠꯂꯨꯗ ꯍꯧꯔꯤꯕ ꯄꯤꯔꯥꯡꯅꯣ ꯄꯥꯡꯗꯕ ꯃꯤꯒꯤ ꯃꯇꯧꯅꯤ ꯄꯣꯃꯣꯟꯇ ꯅꯣꯛꯄ ꯃꯥꯏꯊꯣꯡꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯄꯦꯜꯍꯜꯂꯨ. 이빠디 श्री 고빈다 가르나 밤나이바 음식 보이리 이빠이부 학덕덕이 짠나럭다바 타박하세 낭나 홍독바디 야로 모기 알라만싱수 로이나 와리 사레 마사다 속독크라바니 아두리 마마 사내 야닝아보 앙앙두기 와리 생리바다기 마마 사수 야닝금 떠웨 모기 알싱다 깐나 딱나라바디 소이드네 야라가니 칼리 이마 차니 낭 유비지보 kokpa hitamnini ha 바모니 묵나부 유비 곡바 하이테 하이브라. adudi kaidobai kauriba 호 아코기 누파 마카이디네 우소 피삭 통바 로이 ꯆꯠꯅꯈ꯭ꯔꯦ. ꯇꯥꯟꯖꯥꯁꯤ ꯂꯧꯔꯒ ꯅꯨꯡꯁꯤꯕꯅ ꯁꯛꯇꯣ ꯅꯨꯡꯁꯤꯅ ꯌꯦꯡꯒꯦ ꯇꯧꯔꯤꯕ. 만ung hutna ten charba panbido matam khara hingjanaba ising khara khara charga thambadudi kashu kaide. ꯇꯝꯐꯥ ꯅꯪꯅ ꯍꯥꯏꯁꯤ ꯀꯩꯅꯣ? ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣꯕ? ꯅꯪꯅ ꯉꯁꯤ ꯆꯥꯛ ꯆꯥꯎ ꯌꯥꯗ꯭ꯔꯕꯗꯤ 이봉수 ngasiꯗꯒꯤ ꯆꯥꯛ ꯆꯥꯔꯣ. 이봉 엄마는 사키 오시노. 이봉 엄마부 빤누나 이는 와사이시네. ngasiꯗꯒꯤ 아이수 ꯆꯥꯛ ꯆꯥꯔꯣ. 낭나 윤맛이 핵 타도꾼이 satkiba 누미꾸디가 아이나 바이리바 탕하시 이찬따 틴전자들은 시작 이붕어마나 강고시 바봉 이봉아 다리 마타우노 타우리시보 이마 레이박장이 응시 라이박장이엔 기다우리바 이마기 베마 이마디 망제레 됐고 ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥꯜꯗꯤ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯅꯅꯥꯛꯇ ꯑꯩꯁꯦ ꯅꯪ ꯇꯥꯔꯤꯅꯤ ꯅꯨꯡꯁꯤꯕ. 레이망 누가 솔라오. 레이망 누가 솔라오. 사케 라오 어디로? 너 또 오래네 와서. 아주마이 떠오노미 라오 어디로? 아주마이 떠오노바 라오. 에이 와서 어떤 너 또 오래네 와서. 통항우세 이베마 통항어 ay thongang mga maroy dapay ko ba? 낭 통항답 야로 이베마 낭나 통항답디 ay mapamsidagi halo Dapay ko ba? Nang jakro ay tulak mga maroy. 이베마 낭 ay sirasu yarabra hayo ay sirasu yarabra Ano ba ay gano? Nang jakro dapay ko ba? Nang jakro. Nang jakro. Nang jakro. Pumbicik lang anina mapangkay na ramit kuta. Pumbicik lang anina mapangkay na ramit kuta. Karamba kamoino kairo igawa. Karamba kamoino kairo igawa. 낭기 타보
Miso TV channel yengbiribum na mapudana manjuri karibam na taram nokchari ngasi mu akoina MSFDS ta lakchaduna miyam da update tawjarakadoriba film asti Bamon Ibema hariba film ase miyam na maming se katang taba matamda adum kari kamain oirakadoino se kitang laksan mga wangada hare thazai adu bitaragasu mayan na laksan libaduga horen akoina yengura matungda artisting dagi makoina kari karamba paudam tamake habado adu amtang khangwina se ka makhatara poina artisting ga wari sanazarake aduga yengbala iba babok singa su wari sanazarake lagi ngasi mayam na hozi film se marak thana ne cheres mi se interview lo zaga doise ka Bamon Ibema hariba film se yamna faze ba ko ise mayai de gi tholai ne ba ko film mayai de ya adu film se akoina trailer oina uba se kui ri ba ko yam tuna release torak pai ta adu kyang kuina changi gi haidi koin ying ma tan de sin je haidi gel jang gum ba yawe hai khadi kuiram do male kamai tawina si je lan mamang number film di odane 2023 mamang da aduga release tawge tawbudagi lan laksan gi budagi dum tawgi da bai tare aduga kenogi handak inau na release tawbasisu like mi ma'am ningol sakoba ma da ma'am tawna redana adagi sign tawdana date fix tawraga ngasi se tawba hai tare adu film se yam na haidi yam phaje ba ko haidi hoji sigi film se tawrisina Bamon Ibema na tholi se Bamon Ibema se katang natte ba ka haidi lai ba khoi gi jati myam ma lai re adagi di yumnak myam ma lai ko khoi Manipur sida adu sisna anamba bs story se khoi gi lai ri ba Bamon sida anamba na haidi ya ba ya double myam mai dana si se dum kaino taw boi de ne ba ko je da sigi role se phir ko matam dana kai mai phau ki ge du ga kai haining gi sigi matang da sigi role se ojabis kuptana hamba script se adi aingonda pirak ko matam se ko like aingonda su kai ni ngamgadra ngamodra kai khanba hai ai samok Bamon natte dana ai mai tai ni dubu Bamon gi role se kum matam se da adum kitang ngamgadra ngamodra kai khan ai di chatna bi du do aina Bamon natabani khangde dubu Bamon gi roles lo matam da tamjani ngai myam ma oi bus lei mai tai dei su Bamon dei su like adumaina feel taw heta adu yam phaja bai tare ko khoi ni yeng ma madam da kai na madam da ngasi gi film se mi su adom ki mati yame ba akhoi na khan bana ain ahan expect taru da badu ne ba ko film se trailer yam pak chat ki de haidi yam thu na zu release taw we shi ne ba ko e wa khan na adu mi yam pak la oi de ba ga ma le kai khal la go sit che pham phang da wi ne hambra artist power sit che pham phang de ba je se do ram ni ai so like dum thole adi phambam phang da ne te phange mamang da adubu family lak podo moi yeng janing bodo ge dum pitho amaga hal lage tholakpa aduga like ai problem am slay dana adu na ta hal lage na khan ba hoi adu yam nungai chiche smile haidi udabu su kui akhoi gi film gi lam sida haidi tak film release me am tawbo sida ko chiche am pha udri ba adu sumai urok bo se yam nungai aduga akhoi chiche gi haidi pau nungai ta ba su dum ta jai ko ado soi da ba haidi yaude ya de haidana la ine ba sisu haidi chiche gi part amani ya chawa role ama so lobi ri bane aduga Manipur miyam gi antraga film yeng bala iba chiche bu nu si mi singi khallaganda chiche na haidi yum da problem tok taraga sum yang gi khallaga lakpiri ne adi da wakta yam thaga ningai oi chiche hoi thank you ado matung tarak pada so dum kumbir ko kai project kum badi lairi gi chiche project anauba release taw do ba khara lairi tawdri ba tare on process da lairi ba mathang release taw ra ning kha ado yam nungai je chiche haidi question jam hangning bane ado haidi wakhan nungai tradi ke su kok to tholok taw wan je thank you chiche welcome ngasi Bamon Ibema hariba film sigi producer oi biri ba khoi gi iche dani akoi jam ka ming sidi nu pa man bane ko dani ga hai ba du ga nu pi ora me ka ado ngasi gi film se yam nungai ba tare che hasi se khoi gi keno marak ne ba ko khoi na luxury interview se na khoi gi film sigi marak ta iche se leiram ba da gi khoi na luxury ne ba ko film se yam nungai hai de nga han gai u da ba mo ngam da ne khoi na ori se film makhal myam mani khoi na mayam da update taw jari se su aduga ngasi gi update taw jari film se di Bamon Ibema ga haira ga ne khanga bra ming je ta ba dum tongan ba ko tongan su tongan le de u ba matam da su dum haidi ka ta nga han gai u da ba sin ka ta mawong se sigi film se da u ye ba ko ado iche na producer amoi na script se ka mai na taw wi no kari wa khan da gi sigi film se puso ge ka la ga khan gri no ba
ꯀꯩꯅꯣꯅꯦ ꯑꯩꯅ ꯑꯣꯖꯥ ꯕꯤꯖꯨꯒꯨꯞꯇꯅꯁꯨ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯏꯕꯤꯕꯅꯤꯀꯣ ꯑꯗꯣ ꯗꯥꯏꯔꯦꯛꯁꯟꯁꯨ ꯑꯣꯖꯥ ꯕꯤꯖꯨꯒꯨꯞꯇꯅ ꯄꯤꯀꯣ ꯑꯗꯩ ꯑꯩꯅ ꯑꯣꯖꯥꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯏ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯈꯤꯇ ꯁꯨꯝ ꯆꯠꯊꯣꯛꯈ꯭ꯔꯦ ꯀꯦꯃꯦꯔꯥꯗ ꯁꯣꯝ ꯅꯥꯀꯟ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥꯗ ꯑꯩꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯏꯌꯦꯕꯀꯣ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗ ꯁ꯭ꯀ꯭ꯔꯤꯞꯀꯤꯗꯣ ꯑꯝꯇ ꯏꯕꯤꯌꯨ ꯑꯣꯖꯥ ꯍꯥꯏꯅ ꯑꯗꯒꯤꯗꯤ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯑꯩ ꯐꯤꯂꯝꯁꯦ ꯑꯩ ꯕꯕꯥꯗꯁꯨ ꯄ꯭ꯔꯖꯦꯟ ꯇꯧꯖꯕꯅꯦꯕꯀோ ꯑꯩꯈꯣꯏ ꯕꯥꯁꯦ ꯐꯤꯂꯝꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯒ ꯍꯣꯏ ꯃꯥꯅ ꯐꯤꯂꯝ ꯀꯨꯝꯕ ꯈꯣꯠꯄꯗꯤ ꯅꯠꯇꯦꯀꯣ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯦꯁꯦꯠ ꯗꯤꯛꯁꯇꯣ ꯕꯖꯥꯔꯗꯒ ꯊꯣꯛꯑꯝꯃꯤꯗꯅꯀꯣ ꯑꯗꯨꯗꯣ ꯂꯩꯔ ꯈꯣꯠꯂꯒ ꯑꯩꯈꯣꯏꯒꯤ ꯀꯦꯁꯦꯠ ꯐꯣꯡꯕ ꯐꯤꯂꯝ ꯔꯤꯂꯤꯁ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯅꯨꯡꯉꯥꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯕꯥꯁꯤꯅ ꯑꯗꯨꯝ ꯂꯩꯔꯛꯑꯒꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏꯗ ꯑꯩ ꯆꯥ ꯊꯛꯀꯗꯧꯕ ꯄꯩꯁꯥꯁꯦ ꯀꯩꯅꯣ ꯀꯦꯁꯦꯠꯁꯦ ꯂꯩꯔꯛꯑꯕꯅꯤ ꯆꯥꯍꯥꯎꯕ ꯑꯃ ꯂꯣꯜꯂꯣ ꯀꯥꯏꯅ ꯑꯩꯈꯣꯏ ꯕꯥꯁꯤꯅꯅꯦ ꯍꯥꯏꯗꯤ ꯐꯤꯂꯝ ꯌꯥꯝ ꯄꯥꯝꯖꯈꯤꯕ ꯌꯥꯝꯅ ꯑꯗꯩꯗꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯕꯥꯅ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯖꯔꯁꯨ ꯑꯩꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯕꯥꯁꯦ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯆꯍꯤ ꯑꯩꯈꯣꯏ ꯕꯥꯁꯦ ꯆꯍꯤ 6-7 ꯁꯨꯖꯦ ꯂꯩꯈꯤꯗꯕ ꯑꯗ ꯑꯩꯅ ꯁꯨꯝ ꯕꯕꯥꯒꯤ ꯁꯨꯝ ꯃꯥꯅ ꯄꯥꯝꯖꯔꯝꯕꯁꯦ ꯑꯃꯇꯪꯗꯤ ꯑꯩꯅ ꯄ꯭ꯔꯖꯦꯟ ꯇꯧꯔꯒꯦ ꯕꯕꯥꯗ ꯍꯥꯏꯅꯅꯦ ꯍꯥꯏꯗꯤ ꯐꯤꯂꯝꯁꯦ ꯑꯗꯩ ꯑꯩꯅꯁꯨ ꯍꯥꯟꯅ ꯑꯩꯁꯦ ꯏꯗꯤꯇꯤꯡꯒꯤ ꯀꯩꯅꯣꯗ ꯑꯩꯁꯦ ꯏꯗꯤꯇꯤꯡꯒꯤ ꯂꯥꯏꯟꯁꯨ ꯈꯔ ꯄꯥꯝꯖꯕꯀꯣ ꯍꯥꯟꯅ ꯏꯆꯦꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯏꯗꯤꯇꯤꯡꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯑꯉꯥꯡ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥꯁꯦ ꯄꯥꯁꯄꯣꯔꯠ ꯀꯩ ꯐꯣꯇꯣꯁꯦ ꯁꯤ ꯀꯩꯀꯥ ꯁꯨꯝ ꯁꯤꯟꯊꯣꯛꯄ ꯑꯗ ꯑꯩꯅ ꯃꯥ ꯁꯨꯝ ꯇꯧꯕꯤ ꯁꯨꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯕ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯩꯅ ꯈꯔ ꯁꯨꯝ ꯏꯗꯤꯇꯤꯡ ꯇꯧꯋꯦ ꯑꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯗꯤꯇꯤꯡ ꯇꯧꯔꯒꯁꯨ ꯑꯩꯉꯣꯟꯗ ꯃꯗꯨꯃꯛ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕꯒꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯤꯗꯤ ꯑꯩꯒꯤ ꯍꯣꯕꯤꯒꯤ ꯂꯥꯏꯟꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯀꯩꯅꯣꯒꯤ ꯂꯥꯏꯟꯇꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟꯃꯛꯇꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯍꯧꯖꯤꯛ ꯑꯩ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯣꯑꯣꯄꯔꯦꯇꯤꯞ ꯕꯦꯡꯛꯇ ꯊꯕꯛ ꯇꯧꯖꯔꯤꯀꯣ ꯑꯗ ꯁꯤꯅ ꯁꯨꯝ ꯑꯩ ꯍꯣꯕꯤꯒꯤ ꯂꯥꯏꯟꯗ ꯁꯨم ꯆꯪꯖꯔꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦꯀೋ ꯕꯕꯥꯗ ꯄ꯭ꯔꯖꯦꯟ ꯇꯧꯖꯕꯅꯦꯅ ꯑꯗꯣ ꯑꯩꯁꯨ ꯁꯨꯝ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯥꯅ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯈ꯭ꯔꯦ ꯄꯣꯠꯁꯦ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯊꯋꯥꯏ ꯇꯥꯗꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯜꯂꯛꯄꯒ ꯃꯥꯅ ꯑꯗꯨꯝ ꯄꯨꯡ 11-12 ꯀꯦꯁꯦꯠꯁꯦ ꯕꯁꯟꯇꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯀꯦꯁꯦꯠ ꯗꯤꯁ 9-ꯃꯨꯛꯇꯤ ꯁꯨꯔꯝꯒꯅꯤ ꯍꯥꯏꯗꯤ ꯁꯨꯝ ꯍꯟꯖꯟ ꯁꯨꯝ ꯀꯥꯞꯄꯗꯤ ꯌꯥꯗꯕꯗꯣ ꯑꯩꯈꯣꯏ ꯕꯥꯁꯦ ꯍꯟꯖꯟ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯄꯥꯝꯕꯗꯣ ꯑꯗꯣ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯕꯥꯅ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯃꯤꯁꯨ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯍꯥꯏꯅꯅꯦ ꯑꯩꯅ ꯁꯨꯝ ꯑꯩꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯗ꯭ꯔꯒꯗꯤ ꯂꯥꯏꯟꯁꯦ ꯀꯩꯅꯣꯁꯦ ꯑꯝꯇ ꯈꯪꯉꯣꯏꯗꯅꯀꯣ ꯑꯗ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯄꯨꯊꯣꯛꯑꯒ ꯑꯩꯁꯦ ꯃꯁꯤ ꯂꯥꯏꯟꯁꯦ ꯑꯩ ꯐꯖꯅ ꯀꯩꯅꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯐꯖꯅ ꯈꯪꯉꯒꯦꯅ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯁꯨ ꯑꯣꯏꯔꯛꯄꯅꯤ ꯌꯥꯝ ꯐꯖꯩ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯦ ꯍꯥꯏꯔ ꯀꯥꯟꯗ ꯀꯨꯝꯕꯁꯨ ꯐꯪꯗꯦ ꯅꯠꯇ꯭ꯔꯅꯦ ꯀꯨꯝꯕ ꯐꯪꯒꯗꯕ ꯅꯠꯇꯦ ꯑꯗ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅꯤꯡꯉꯦꯅ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯅꯤꯡꯉꯦꯅ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯤꯅꯦꯕ ꯅꯠꯇ꯭ꯔ ꯏꯆꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯔꯛꯄ ꯍꯥꯏꯕ ꯑꯃꯁꯤꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯍꯥꯏꯗꯤ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯔꯛꯄ ꯍꯥꯏꯁꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯐꯤꯂꯝꯁꯦ ꯄꯨꯊꯣꯛꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯏꯆꯦꯒꯤ ꯊꯧꯗꯥꯡ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯃꯌꯥꯝꯅ ꯑꯗꯣ ꯏꯆꯦꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯄꯤꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯕꯕꯥꯒꯤ ꯃꯤꯡꯗ ꯀꯠꯄꯒ ꯆꯞ ꯃꯥꯟꯅꯩꯗꯅ ꯑꯗꯨꯅꯦꯕꯀꯣ ꯇꯧꯔꯤꯁꯦ ꯑꯗꯣ ꯐꯤꯂꯝꯁꯦ ꯁꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯔꯥ ꯏꯆꯦꯒꯤ ꯄ꯭ꯔꯣꯗꯛꯁꯟꯁꯦ ꯃꯥꯅꯦ ꯑꯍꯥꯟꯕꯅꯦ ꯁꯤꯅ ꯑꯗꯨꯒ ꯑꯩꯒꯤ ꯄꯦꯟꯗꯤꯡ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯅꯤꯡꯊꯧꯆꯥꯗ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯅꯤ 70% ꯃꯇꯥꯡꯃꯨꯛꯇꯤ ꯂꯣꯏꯔꯕ 30ꯒꯨꯝꯕ ꯈꯔ ꯂꯩꯀꯣ ꯑꯗꯨꯁꯨ ꯇꯧꯔꯛꯑꯅꯤ ꯁꯤ ꯂꯣꯏꯕꯒ ꯑꯗꯨꯝ ꯇꯧꯔꯛꯑꯅꯤ ꯁꯤ ꯑꯗꯨꯝ ꯂꯣꯏꯕꯒ ꯃꯃꯤꯡꯗ ꯑꯝꯇꯪ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯂꯩꯁꯥ ꯑꯗꯣ ꯏꯆꯦꯁꯦ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯩꯗꯣꯛ ꯁꯨꯝ ꯁꯥꯖꯩꯌꯦꯕꯀꯣ ꯁꯛꯁꯦ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯝꯇꯪ ꯌꯦꯡꯕꯤꯌꯣ ꯁꯣꯝ ꯅꯥꯀꯟꯗꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯕꯥꯃꯣꯟ ꯏꯕꯦꯝꯃ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯗꯅꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯅ ꯈꯪꯖꯤꯟꯕꯤꯔꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜꯂꯣꯟꯁꯤꯗ ꯀꯃꯥꯏꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯒꯤ ꯍꯦꯛꯇ ꯑꯣꯏꯔꯛꯄ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯅꯔꯝꯅꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯕꯁꯦ ꯀꯌꯥꯝ ꯋꯥꯏ ꯈꯣꯠꯂꯦ ꯑꯗꯨꯝ ꯈꯪꯅꯔꯝꯅꯤ ꯑꯗꯣ ꯏꯆꯦꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯁꯤꯗ ꯆꯪꯁꯤꯟꯖꯔꯛꯏꯕ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯗꯤ ꯑꯥꯔꯇꯤꯁ ꯑꯅꯧ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯞꯄꯣꯔꯠ ꯇꯧꯅꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛ ꯑꯃ ꯑꯐꯕ ꯑꯃ ꯑꯣꯏꯕꯗꯣ ꯑꯣꯏꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯁꯣꯝꯕꯨꯁꯨ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯃꯤꯡꯅ ꯎꯁꯥꯔꯥꯅꯤ ꯑꯗꯣ ꯐꯤꯂꯝꯁꯤꯗ ꯀꯩ ꯔꯣꯜ ꯑꯣꯏꯅ ꯂꯧꯕꯤꯕꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯐꯤꯂꯝꯁꯤꯗ ꯁꯞꯄꯣꯔꯇꯤꯡ ꯔꯣꯜ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯞꯄꯣꯔꯇꯤꯡ ꯔꯣꯜ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯐꯤꯂꯝꯁꯤꯁꯨ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯣꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯉꯍꯥꯟꯈꯩ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯑꯇꯣꯞꯄꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯎꯔꯝꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨ ꯐꯤꯂꯝꯗꯒ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯨꯅꯦꯕꯀꯣ ꯁꯞꯄꯣꯔꯇꯤꯡ ꯔꯣꯜꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯔꯕ ꯁꯞꯄꯣꯔꯇꯤꯡ ꯔꯣꯜ ꯀꯨꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯝ ꯃꯇꯤꯛ ꯆꯥꯔꯕ ꯑꯥꯔꯇꯤꯁ ꯑꯃꯅꯤꯀꯣ ꯎꯁꯥꯔꯥꯅꯤ ꯑꯗꯨꯒ ꯁꯣꯝꯒꯤ ꯃꯤꯡꯁꯨ
ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔꯤꯁꯨ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯝꯅ ꯄꯤꯅꯤ ꯄꯤꯅꯤ ꯀꯧꯋꯦ ꯑꯗꯣ ꯉꯁꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯁꯣꯏꯌꯦꯕꯀꯣ ꯄꯤꯟꯇꯤ ꯍꯥꯏꯕ ꯍꯥꯏꯌꯦꯕ ꯑꯩ ꯃꯤꯡꯗꯣ ꯑꯗꯣ ꯃꯤꯡꯗꯣ ꯁꯣꯏꯕꯅꯦ ꯄꯤꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯁꯦꯡꯕꯒꯤꯗꯤ ꯄꯤꯅꯤ ꯒꯨꯔꯨꯃꯌꯨꯝ ꯑꯣꯍꯣ ꯄꯤꯅꯤ ꯒꯨꯔꯨꯃꯌꯨꯝ ꯑꯗꯨꯒ ꯃꯤꯡꯁꯦ ꯁꯣꯏꯅ ꯂꯥꯎꯊꯣꯔꯛꯏꯔꯥ ꯁꯣꯏꯕꯗ ꯑꯗꯒꯤ ꯑꯩꯒꯤ ꯀꯩꯅꯣꯗꯁꯨ ꯑꯗꯨꯝ ꯃꯣꯃꯦꯟꯇꯣꯁꯗ ꯂꯣꯏ ꯁꯣꯏꯔꯦ ꯑꯗꯨꯅꯦ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯁꯣꯏꯕꯁꯤꯗꯤ ꯀꯅꯥꯗ ꯇꯝꯕ ꯉꯝꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯃꯤꯡꯁꯦ ꯑꯗꯨꯅ ꯄꯤꯅꯤ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯄꯤꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯂꯥꯟ ꯃꯃꯥꯡꯒꯤꯅꯤ ꯍꯥꯏꯀꯣ ꯑꯗꯣ ꯀꯨꯏꯔꯕꯁꯨ ꯐꯤꯂꯝ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯌꯥꯝ ꯊꯤ ꯀꯨꯏꯔꯦ ꯁꯤꯒꯤ ꯕꯥꯃꯣꯟ ꯏꯕꯦꯝꯃ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯁꯨꯃꯥꯏꯅ ꯑꯦꯛ ꯇꯧꯕ ꯐꯪꯖꯕꯁꯦ ꯀꯩ ꯐꯥꯎꯕꯤ ꯊꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯅꯧꯔꯤ ꯍꯥꯏꯇꯥꯔꯦ ꯏꯃꯣꯏꯅꯨ ꯀꯩꯀꯥ ꯑꯝꯇ ꯀꯨꯝꯗ꯭ꯔꯤ ꯃꯃꯥꯡꯅꯦꯕ ꯁꯤꯁꯦ ꯑꯣ ꯏꯃꯣꯏꯅꯨ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯀꯥꯟꯒꯤ ꯐꯤꯂꯝꯅꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯐꯤꯂꯝ ꯑꯗꯨꯝ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯌꯥꯎꯖꯕ ꯈꯔꯗ ꯊꯣꯛꯂꯛꯄꯗꯨꯒ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯃ ꯐꯥꯎꯕꯗꯣ ꯍꯥꯏꯗꯤ ꯀꯨꯏꯔꯕ ꯑꯣꯏꯕꯒꯤ ꯑꯇꯩ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯌꯥꯝ ꯁꯤꯁꯦ ꯊꯤꯅ ꯏꯍꯥꯟ ꯅꯨꯡꯉꯥꯏ ꯍꯥꯟꯕꯅꯦꯕ ꯅꯠꯇꯦ ꯑꯍꯥꯟꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯅꯧꯔꯤꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯑꯃ ꯑꯅꯤ ꯑꯗꯨꯀꯥꯟꯗ ꯍꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯦꯛꯇꯤꯡꯗꯤ ꯕꯍꯨꯠ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡꯗꯤ ꯌꯥꯝ ꯊꯤ ꯃꯩꯅꯤ ꯆꯠꯂꯤꯁे ꯈꯪꯉꯕ꯭ꯔꯥ ꯁꯞꯄꯣꯔꯇꯤꯡ ꯔꯣꯜꯗ ꯅꯧꯔꯤꯀꯥꯟ ꯑꯣꯏꯇꯥꯔꯒꯁꯨ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯃꯥꯟꯗꯦꯕꯀꯣ ꯑꯗꯣ ꯁꯣꯝꯒꯤꯁꯨ ꯃꯣꯠ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯣꯔꯠ ꯐꯤꯂꯝꯗ 2-3 ꯑꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯐꯤꯂꯝ ꯑꯆꯧꯕꯗꯒ ꯌꯥꯎꯕ ꯐꯪꯖꯕꯁꯦ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦꯕ ꯆꯍꯤꯁꯦ 3 ꯁꯨꯔꯦꯕꯀꯣ ꯁꯤꯁꯤꯒ ꯆꯍꯤ 3 ꯁꯤ ꯅꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯁꯣꯔꯠ ꯐꯤꯂꯝ 1-2ꯃꯨꯛ ꯄꯥꯏꯔꯝꯕ ꯃꯇꯨꯡꯗ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯦ ꯏꯆꯥ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯍꯤ 3 ꯁꯨꯔꯕ ꯃꯇꯨꯡꯗ ꯄꯨꯊꯣꯔꯛꯄ ꯁꯨꯃꯥꯏꯅꯒ ꯔꯤꯂꯤꯁ ꯇꯧꯕꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯕ ꯐꯤꯂꯝꯅꯦꯕꯀꯣ ꯆꯍꯤ 3 ꯁꯨꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯈꯤꯇꯪ ꯐꯔꯛꯄꯒꯤ ꯅꯦꯝꯊꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯑꯁꯤꯗ ꯅꯝꯈꯤꯕꯅꯦꯕ ꯑꯗꯨꯒ ꯍꯟꯗꯛꯀ ꯊꯥꯔꯒ ꯆꯍꯤ 3 ꯐꯥꯗꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕ ꯐꯪꯖꯕ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤꯒꯤ ꯕꯥꯃꯣꯟ ꯏꯕꯦꯝꯃ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯏꯕꯨꯡ ꯑꯍꯨꯝꯁꯦ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯕꯥꯃꯣꯟ ꯏꯕꯦꯝꯃ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯃꯄꯨꯡ ꯐꯥꯔꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯅꯥꯀꯟꯗ ꯁꯤꯗ ꯑꯅꯤ ꯂꯦꯞꯄꯤꯁꯤꯅ ꯕꯥꯃꯣꯟꯒꯤ ꯔꯣꯜꯅꯦꯕ ꯂꯧꯔꯤꯁꯦ ꯁꯣꯅꯥꯀꯟꯒꯤꯁꯤꯅ ꯄꯨꯔꯥ ꯐꯅꯤꯅꯤ ꯃꯥꯅ ꯑꯣꯏꯔꯤꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯉꯁꯥꯏꯒꯤ ꯕꯥꯃꯣꯟꯅꯒ ꯌꯨ ꯊꯛꯄꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯔꯣꯜ ꯂꯧꯔꯤꯁꯤꯅ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯍꯦꯛꯇ ꯈꯨꯝꯃꯥꯟ ꯑꯃ ꯇꯧꯋꯦ ꯑꯗꯣ ꯐꯤꯂꯝꯁꯦ ꯌꯦꯡꯉ ꯈꯪꯅꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯕꯥꯃꯣꯟ ꯏꯕꯦꯝꯃ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯍꯥꯏ ꯑꯗꯨꯒ ꯀꯨꯏꯕ ꯈꯇꯪ ꯅꯠꯇꯅ ꯌꯥꯝꯅꯁꯨ ꯐꯖꯅ ꯄꯨꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯌꯨ ꯉꯥꯎꯕꯒꯤ ꯁꯤꯟꯒ ꯁꯨꯃꯥꯏꯅꯒ ꯀꯩꯅꯣ ꯔꯣꯜꯁꯦ ꯉꯁꯥꯏꯒꯤ ꯕꯥꯃꯣꯟ ꯑꯃꯒꯤ ꯔꯣꯜꯗ ꯁꯨꯃꯥꯏꯅ ꯐꯪꯕꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯕꯥꯃꯣꯟ ꯑꯃꯒꯤ ꯔꯣꯜ ꯐꯪꯕꯁꯦ ꯑꯁ ꯑꯍꯥꯟꯕꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯕꯥꯃꯣꯟ ꯁꯥꯗꯣꯏꯅꯦ ꯍꯥꯏꯕꯗꯅꯦ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯜꯂꯦ ꯋꯥꯈꯜꯗ ꯌꯨ ꯉꯥꯎꯕ ꯁꯥꯏ ꯌꯨꯗꯤ ꯊꯛꯇꯦꯕꯀꯣ ꯑꯗꯨꯁꯨ ꯑꯍꯥꯟꯕꯅꯦꯕ ꯑꯩꯉꯣꯟꯗ ꯌꯨ ꯉꯥꯎꯕ ꯁꯥꯕꯩ ꯄꯤꯁꯦꯀꯣ ꯑꯣꯖꯥꯅ ꯑꯗꯣ ꯑꯩ ꯑꯁ ꯈꯪꯗꯦ ꯑꯗꯨꯝ ꯏꯁꯥꯗ ꯑꯣꯖꯥ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯩ ꯍꯪꯉꯦ ꯑꯗꯨꯝ ꯑꯣꯖꯥ ꯃꯌꯥꯝꯗ ꯑꯗꯨ ꯍꯪꯀꯥꯟꯗ ꯑꯣꯖꯥ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯛꯄꯗꯣ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ ꯁꯛꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯅꯥꯇꯣꯟꯒ ꯇꯨꯝ ꯇꯛꯀ ꯇꯧꯔꯒ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯃꯥꯜꯂꯦ ꯕꯥꯃꯣꯟ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯦ ꯑꯗꯣ ꯌꯥꯝ ꯆꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯁꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯍꯣꯔꯦꯟ ꯌꯦꯡꯉꯒ ꯑꯗꯨꯝ ꯈꯪꯒꯅꯤ ꯐꯤꯂꯝꯁꯤꯗ ꯑꯗꯨꯝ ꯌꯦꯡꯍꯟꯅꯤꯡꯉꯦ ꯌꯥꯝ ꯐꯖꯕ ꯐꯤꯂꯝꯅꯦ ꯑꯗ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯛꯁꯤꯗꯤ ꯌꯥꯝ ꯂꯦꯝꯕ ꯌꯥꯝ ꯃꯥꯟꯕ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯒ ꯇꯧꯊꯣꯔꯛꯄꯗꯅ ꯄꯨꯔꯥ ꯆꯒꯠꯅꯕꯒꯤ ꯑꯦꯛꯇꯤꯡꯅꯦꯕ ꯇꯧꯔꯛꯏꯁꯦ ꯀꯩꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯥꯀꯝꯃꯦ ꯀꯩ ꯐꯥꯎꯕꯤꯈꯤꯒꯦ ꯑꯁ ꯐꯤꯂꯝꯁꯤ ꯅꯝꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯡꯁꯦ ꯍꯩꯇꯕꯒꯤ ꯍꯥꯏꯇꯥꯔꯦ ꯌꯧꯕꯕꯨꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯁꯦꯡꯅ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯈꯣꯡ ꯇꯤꯛꯏꯌꯦꯕ ꯁꯨꯇꯤꯡ ꯍꯌꯦꯡ ꯍꯥꯏꯕꯁꯤꯗ ꯑꯩꯁꯦ ꯈꯣꯡ ꯇꯤꯛꯑꯒ ꯂꯩꯕꯅꯦ ꯄꯨꯔꯥ ꯍꯥꯏꯗꯤ ꯑꯗꯨꯗ ꯑꯩꯁꯦ ꯌꯥꯝꯅ ꯁꯨꯇꯤꯡꯗꯤ ꯇꯧꯗꯤ ꯌꯥꯝ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯈꯣꯡꯇꯤꯁꯤꯁꯨ ꯌꯥꯝ ꯋꯥꯔꯤ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯥ ꯈꯣꯡ ꯇꯦꯛꯑꯝꯗ꯭ꯔꯕ ꯑꯩꯅꯗꯤ ꯐꯨꯗꯧꯅꯦꯕ ꯉꯁꯥꯏꯒꯤ ꯐꯤꯂꯝꯗꯨꯗ ꯌꯥꯝ ꯄꯥꯛ ꯐꯨꯗ꯭ꯔꯤꯗꯣ ꯑꯗ ꯑꯩꯅ ꯐꯨꯗꯧꯗꯣ ꯑꯣꯖꯥꯅ ꯃꯥꯁꯦ ꯈꯣꯡ ꯇꯦꯛꯄꯗꯩ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩ ꯑꯣꯏꯅ ꯐꯨꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯇꯤꯡ ꯇꯧꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯑꯩ ꯈꯣꯡ ꯇꯦꯛꯄꯗꯨꯅ ꯁꯨꯇꯤꯡ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯑꯐꯥꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯍꯣꯏ ꯑꯐꯥꯄꯟ ꯑꯣꯏꯕꯗꯣ ꯑꯩꯁꯨ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡꯁꯨ ꯑꯩꯈꯣꯏꯅꯁꯨ ꯀꯌꯥ ꯍꯩꯕꯁꯨ ꯅꯠꯇꯦꯀꯣ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯕꯨ ꯇꯧꯅꯤꯡꯉꯒꯁꯨ ꯈꯣꯡ ꯇꯦꯛꯄꯗꯒꯤ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯆꯠꯄꯗ ꯑꯣꯏꯔꯁꯨ ꯃꯤꯅꯗꯤ ꯈꯜꯂꯝꯅꯦꯕ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯣꯡꯉꯤꯒ ꯍꯥꯏꯕꯗꯣ ꯈꯜꯂꯝꯅꯦ ꯑꯩ ꯈꯣꯡ ꯇꯦꯛꯄꯗꯨꯅ ꯎꯄꯥꯏ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯆꯣꯡꯉ ꯆꯠꯄꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯐꯤꯂꯝꯁꯤ ꯄꯨꯊꯣꯛꯄꯕꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯖꯨꯞꯇꯁꯤ ꯑꯩꯈꯣꯏꯗꯤ ꯇꯆꯧꯅꯦꯕ ꯍꯥꯏꯗꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯨꯈꯠꯄꯤꯔꯛꯄꯁꯦ ꯑꯩꯒꯤ ꯂꯦꯞꯆꯕꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯕꯨ ꯍꯥꯏꯗꯤ ꯇꯧꯔꯨꯕꯗ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯣꯠꯇ ꯊꯝꯖꯒꯦ ꯏꯕꯨꯡꯒꯤꯁꯨ ꯃꯣꯠ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ ꯑꯍꯥꯟꯕꯗ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯃꯄꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯗꯤ ꯚꯤꯌꯨꯋꯔꯁꯤꯡꯕꯨ
ꯑꯍꯥꯟꯕꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯇꯁꯦꯡꯅ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯑꯩꯗꯤ ꯀꯦꯔꯦꯛꯇꯔꯁꯦ ꯌꯥꯝ ꯄꯤꯛꯄꯅꯦ ꯄꯤꯛꯑꯒꯁꯨ ꯑꯩ ꯌꯥꯝ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯔꯥꯎꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯐꯤꯂꯝꯁꯤ ꯄꯥꯝꯖꯔꯛꯄ ꯀꯥꯟꯗ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯁꯤ ꯑꯩꯒꯤꯗꯤ ꯐꯦꯚꯣꯔꯥꯏꯠ ꯑꯦꯛꯇꯔꯅꯦ ꯍꯥꯏꯇꯥꯔꯦ ꯐꯦꯚꯣꯔꯥꯏꯠ ꯑꯦꯛꯇꯔ ꯑꯃꯒꯤ ꯐꯤꯂꯝꯁꯤꯗ ꯃꯥꯒ ꯀꯣ ꯑꯦꯛ ꯇꯧꯃꯤꯟꯅꯕ ꯐꯪꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯃꯉꯣꯟ ꯃꯤꯔꯦꯟꯕ ꯌꯥꯎꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯍꯧꯋꯦ ꯑꯗꯨꯒ ꯐꯤꯂꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯐꯤꯂꯝ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯣꯖꯥꯅ ꯑꯣꯖꯥ ꯕꯤꯁꯀꯨꯞꯇ ꯂꯥꯏꯁ꯭ꯔꯝꯅ ꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯆꯥꯅ ꯑꯩꯒ ꯆꯥꯅꯕ ꯀꯦꯔꯦꯛꯇꯔ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗꯨꯗ ꯑꯩꯅ ꯗ꯭ꯔꯥꯏꯚꯔ ꯁꯥꯖꯔꯒꯁꯨ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯒ ꯊꯦꯡꯅꯍꯟꯕꯤꯕꯁꯦ ꯃꯁꯤꯒꯤꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯖꯔꯒꯁꯨ ꯑꯩ ꯒꯥꯔꯤ ꯊꯧ ꯍꯩꯇ꯭ꯔꯒꯁꯨ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨꯅ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯥꯛꯄꯤꯌꯦ ꯁꯨꯃꯥꯏꯅ ꯊꯧꯅꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯥꯝꯖꯕ ꯑꯦꯛꯇꯔ ꯑꯃꯒ ꯀꯣ ꯑꯦꯛ ꯇꯧꯃꯤꯟꯅꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯗꯨꯒ ꯐꯤꯂꯝꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯗꯨꯒ ꯉꯁꯤ ꯐꯤꯂꯝ ꯁ꯭ꯀ꯭ꯔꯤꯟꯅꯤꯡꯗ ꯌꯦꯡꯉꯀꯥꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯌꯥꯝ ꯐꯖꯩ ꯕꯥꯃꯣꯟ ꯏꯕꯦꯝ ꯑꯁꯤ ꯍꯟꯗꯛ ꯆꯠꯂꯤꯕ ꯐꯤꯂꯝꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯌꯥꯕ ꯐꯤꯂꯝ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯚꯥꯕꯣꯛꯁꯤꯡꯅꯁꯨ ꯑꯃꯨꯛꯇꯪ ꯕꯥꯃꯣꯟ ꯏꯕꯦꯝ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯍꯥꯎ ꯂꯧꯕꯤꯌꯨ ꯌꯥꯝ ꯆꯨꯝꯃꯦ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯅꯁꯨ ꯃꯤꯁꯣ ꯇꯤꯚꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯇꯧꯖꯔꯛꯏꯁꯦ ꯐꯤꯂꯝꯁꯦ ꯌꯦꯡꯉꯒ ꯑꯞꯗꯦꯠ ꯇꯧꯖꯔꯛꯄꯅꯤꯀꯣ ꯑꯗꯨꯝ ꯐꯤꯂꯝ ꯑꯌꯥꯝꯕ ꯂꯣꯏꯅ ꯐꯖꯩ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯑꯞꯗꯦꯠꯁꯤꯡꯁꯤꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯆꯨ ꯁꯤꯅꯦꯃꯥ ꯍꯣꯜꯗꯁꯨ ꯑꯗꯨꯝ ꯀꯥꯞꯆꯔꯤꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯦꯡꯕ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯒꯤ ꯕꯥꯃꯣꯟ ꯏꯕꯦꯝ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯍꯥꯏꯗꯤ ꯃꯤꯠꯇ ꯍꯥꯏꯗꯤ ꯃꯤꯠ ꯅꯥꯏ ꯀꯥꯏꯗ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯔꯔꯣꯏꯗꯕ ꯐꯤꯂꯝꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯕꯥꯃꯣꯟ ꯏꯕꯦꯝ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌു ꯑꯣꯖꯥ ꯉꯁꯤ ꯐꯤꯂꯝ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯌꯥꯝ ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯑꯗꯣ ꯉꯍꯥꯟꯈꯩ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯦ ꯍꯟꯗꯛꯀꯤ ꯕꯥꯃꯣꯟ ꯏꯕꯦꯝ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯁꯤꯖꯟ ꯑꯣꯏꯅ ꯀꯥꯞꯈ꯭ꯔꯦꯕꯀꯣ ꯐꯤꯂꯝ ꯃꯌꯥꯝ ꯑꯃ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯕꯥꯃꯣꯟ ꯏꯕꯦꯝ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯅ ꯉꯁꯤꯒꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 16ꯁꯤꯗ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯦꯞꯄꯨꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯥꯞꯄꯛꯄꯅꯦꯕꯀꯣ ꯑꯗꯣ ꯉꯍꯥꯟꯈꯩ ꯐꯤꯂꯝ ꯀꯥꯞꯄꯁꯤꯡꯁꯦ ꯌꯦꯡꯕ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯦ ꯑꯗꯣ ꯉꯍꯥꯟꯈꯩ ꯌꯦꯡꯕꯒ ꯍꯟꯗꯛꯀꯤ ꯌꯥꯝ ꯊꯤꯅ ꯈꯔ ꯑꯣꯗꯤꯌꯟꯁꯇꯒꯤꯀꯣ ꯑꯗꯒꯤ ꯑꯃꯅ ꯐꯤꯂꯝꯁꯤꯗꯒꯤꯀꯣ ꯍꯦꯛ ꯌꯦꯡꯕꯗꯅꯦ ꯂꯣꯏ ꯇꯣꯛꯊꯣꯛꯈ꯭ꯔꯒꯅꯦ ꯃꯃꯤꯡꯗꯨꯗꯅꯦ ꯕꯥꯃꯣꯟ ꯏꯕꯦꯝꯃ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯌꯦꯡꯅꯤꯡꯕ ꯑꯃꯅꯦꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯗ ꯍꯦꯛꯇ ꯐꯤꯜ ꯇꯧꯍꯜꯂꯦꯀꯣ ꯃꯁꯤꯃ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯇꯥꯏꯇꯜ ꯏꯁꯦꯞ ꯀꯣ ꯍꯦꯛꯇ ꯃꯌꯥꯝꯁꯤꯗ ꯀꯩꯅꯣꯝꯃꯀꯣ ꯌꯦꯡꯅꯤꯡꯕꯩ ꯀꯩꯅꯣꯝꯗꯤ ꯐꯤꯜ ꯇꯧꯍꯜꯂꯦꯕꯀꯣ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯦ ꯃꯌꯥꯝ ꯑꯃꯁꯨ ꯔꯤꯂꯤꯁ ꯇꯧꯅꯔꯛꯏꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯁꯨꯝ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯗ꯭ꯔꯒꯁꯨ ꯀꯣ ꯃꯔꯛ ꯃꯔꯛꯇ ꯌꯥꯎꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯖꯤꯛ ꯃꯔꯛꯇ ꯂꯨꯞꯍꯣꯜ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕꯀꯣ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯕꯥꯃꯣꯟ ꯏꯕꯦꯝ ꯍꯥꯏꯕ ꯐꯤꯂꯝꯁꯤꯗꯗꯤꯀꯣ ꯁ꯭ꯇꯣꯔꯤꯗꯒꯤ ꯃꯥꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯍꯣꯕ ꯑꯝꯇ ꯂꯩꯇꯕꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯁ꯭ꯇꯣꯔꯤꯁꯤ ꯌꯥꯝ ꯆꯨꯝꯅꯀꯣ ꯂꯥꯛꯄꯀꯣ ꯑꯗꯨ ꯃꯦꯁꯦꯖ ꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤ ꯄꯤꯅꯤꯡꯉꯤꯕ ꯀꯩꯅꯣꯗꯣ ꯗꯥꯏꯔꯦꯛ ꯑꯗꯨ ꯃꯦꯁꯦꯖꯁꯦ ꯐꯪꯉꯦꯅ ꯂꯧꯖꯒꯦꯀꯣ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯍꯥꯏꯗꯤ ꯋꯥꯍꯩꯅ ꯍꯥꯏꯗꯣꯛꯄꯗ ꯉꯝꯗ ꯇꯥꯔꯒꯁꯨ ꯑꯦꯛꯇꯤꯡꯗ ꯇꯧꯊꯣꯔꯛꯏꯕ ꯐꯤꯂꯝꯁꯤꯗ ꯎꯠꯂꯤꯕꯁꯦ ꯗꯥꯏꯔꯦꯛ ꯊꯣꯝꯃꯦ ꯁꯤꯅꯦꯕ ꯑꯣꯖꯥꯅ ꯍꯥꯏꯔꯤꯁꯦ ꯑꯗꯒꯤ ꯑꯃꯅꯅꯦ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅꯅꯦ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯔꯣꯜꯁꯤꯡꯁꯦ ꯆꯞ ꯃꯤ ꯈꯜꯂꯒꯅꯦ ꯐꯤꯠ ꯇꯧꯔꯝꯕꯁꯦ ꯑꯗꯒꯤ ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯉꯥꯛꯇꯅꯤꯅꯦꯕꯀோ ꯃꯉꯣꯟꯗ ꯄꯤꯔꯤꯁꯤꯡꯗꯣ ꯗꯥꯏꯔꯦꯛꯂꯤ ꯑꯩ ꯁꯥꯡꯕꯛꯁꯦ ꯑꯩꯒꯤ ꯐꯤꯂꯝ ꯌꯦꯡꯕ ꯑꯣꯏꯅ ꯈꯜꯂꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯛꯇ ꯐꯤꯂꯝꯁꯤꯗ ꯌꯥꯎꯗꯧꯅꯦꯕꯀꯣ ꯀꯩꯅꯣꯝꯃ ꯆꯦꯟꯁꯤꯟꯕ ꯑꯃ ꯂꯩꯔꯤꯗꯥꯏꯅꯦ ꯏꯕꯦꯝ ꯑꯗꯨꯃꯥꯏꯅ ꯇꯧꯏꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡ ꯃꯇꯨꯡ ꯇꯥꯔꯛꯄ ꯐꯤꯂꯝꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨꯀꯣ ꯍꯥꯏꯕꯤꯌꯨ ꯑꯗꯒꯤꯅꯦ ꯑꯃꯅꯅꯦ ꯐꯤꯂꯝꯁꯤꯗꯅꯦ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯣꯏ ꯆꯥꯎꯔꯛꯄ ꯑꯃ ꯍꯥꯏꯖꯈꯤꯒꯦꯀꯣ ꯐꯤꯂꯝꯁꯤꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛꯀꯤ ꯚ꯭ꯌꯨꯋꯔꯁꯤꯒꯤ ꯑꯦꯖꯁꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯗꯤ ꯏꯕꯦꯝ ꯍꯣꯏꯒꯨꯝꯕꯀꯣ ꯕꯤꯂꯣ 40-30 ꯑꯗꯨꯒꯤ ꯆꯞ ꯆꯥꯅ ꯁ꯭ꯇꯣꯔꯤꯁꯦ ꯃꯥ ꯗꯤꯕ꯭ꯂꯞ ꯇꯧꯔꯛꯄꯀꯣ ꯑꯗꯒꯤ ꯑꯃꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯖꯕꯁꯦ ꯉꯁꯥꯏꯒꯤ ꯏꯄꯥ ꯏꯆꯟꯁꯨ ꯍꯦꯛꯇ ꯑꯣꯄꯟꯂꯤ ꯍꯥꯏꯅꯔꯤꯁꯤꯀꯣ ꯅꯨꯡꯁꯤꯅꯔꯤꯅꯦꯅ ꯍꯦꯛꯇ ꯃꯥꯒꯤ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅꯕꯀꯣ ꯍꯦꯛꯇ ꯇꯧꯕꯒꯤ ꯄꯜ ꯑꯃ ꯌꯥꯝ ꯐꯖꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕꯁꯤ ꯄꯔꯐꯦꯛ ꯃꯦꯁꯦꯖ ꯍꯥꯏꯅ ꯃꯁꯤꯃꯇꯪꯗꯤ ꯑꯩ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯖꯅꯤꯡꯉꯤꯀꯣ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯡ ꯑꯣꯏꯍꯧꯕ ꯌꯥꯕ ꯋꯥꯍꯩꯅꯤꯁꯨ ꯈꯟꯖꯩ ꯑꯩ ꯋꯥꯈꯜꯗꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯤꯁꯣ ꯇꯤꯚꯤꯅ ꯏꯟꯇꯔꯚꯤꯌꯨ ꯂꯧꯖꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯩꯗꯃꯛꯇ ꯑꯩꯁꯤ ꯉꯁꯤꯁꯤ ꯐꯤꯂꯝꯒꯤ ꯏꯟꯚꯥꯏꯠꯁꯤ ꯐꯪꯕꯅꯦ ꯑꯩꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯩꯒꯤ ꯃꯔꯨꯞ ꯕꯤꯁꯒꯨꯞꯇꯅ
आइबो फिल्म येंग लाक्तब यादे हाइबदुदा आई पाबुंग लाक्सबने अदुबो आइना पुथोकिबा फिल्म खरदो अदु निंगसिंग अक्पोइना आइसे अथेंग बसिददि फिल्म से आई पाबुंग येंगदबने याम सेंगना अदु वाइदि पुंग अनि गी शो ने खल्लगी इनवाइट लौरुबा अदुगदि पुंग मंगा ओइरंबा बाबा से अदु आई फैमिली ओइना थिनबा लाक्पदा आई ngasi si mayam nuksiraba kalik mayam ai film ai puthokibा inamma खरा ममिंग पंजारब दो जी फिल्म अनि हुम चली बने यूट्यूब ता सजीबुगी लेहाव नंगसु खंगु को आई बाबुंग पुथोक्सबा फिल्म गतने अदगी ख्वाई के याम नौरिबा कांदा आइगी मेन गोल्डन पिक्चर ना आइगी पुथोक्सगिबसे अखोयनी साउनरम द्रदी हाइना काइकुना दिया लेगिद्रबा इनाव दियाना डायरेक्शन तोबा फिल्म अदुना अहानबा कास होगिबने अदुबो ngasiगी नुंगाइरबा हजिकी मणिपुर की तंगदु लैताद्रबा मतम इरमदम सिदा लान चेन लैबा मतम सिदा 2019-20 लोनरकपदा अखोयगी कोविड ना सैथेंग सही अनि मखाई पीखरबा तुंगसिदा अमुक खजितंग फगले हाइना 2022 सिना लाकवा मतमदा अखोयगी एथनिक सागै अनि हाइबा तारेको असिगी इरांगना फिल्म की आर्ट की लमदा लैबा सिंगसे वाबना खम थेंगाबा मणिपुर की प्रजा खुदिंगमकसे सिदगी हाइदोखिबदा सेंगमाइदगी ब्लॉक ब्रेक तौरबा अदगी सोमदा हाइदोखिबदना चांदेन दा लोयरबा सोमना कंबाइदा लोयरबा असिगिना कैथेन मानबिदा लोयरपसिगी मतमदा हंद खजितंग फगलगलेना फिल्म बु पामजरिबा अखोयगी करी हाइनी अखोय इरमदम मणिपुर सिदगी अदगी मपालदगी सि पामबदन हंद ओपल तौरपसे मसि हाइनिंगाइ लेतना पावंग हेना थागचरी अदुगा फिल्म पुथोक्चरिबा सिंग फिल्म दे एक तौजरबा क्यू मेंबर अदुगा पुनमक पुसुपचिन जरकांदा अखोयगी मणिपुर दा लैरमिबा फताउथि खुदिमकसे चटखरदना अमुक्ता अफबो रत्न हानगी पुंसी महिंगदुदा लाकपो ओइरसनु अदुगा चलिबा ngasiगी फिल्म बामोल इबेमसे सिगी प्रोड्यूसर बुसो आई ममिंग सु खंगजद्री अदुगा ममिंग बुदी थारे मसक सु खंगद्री माकसे अफबो ओइदना फिल्म से मांगजिन थाना चटपो ओइसनु हाइदना पाबुंगी तरफतगी ngasiगी MSFDS की ऑडिटोरियम सिदा लेंबिरेबा खुदिंगमकपु अमदी ngasiगी आइगी कोइ इलेक्ट्रॉनिक प्रिंट मीडिया गे आई सा थोइबेबु अदगी कैमरामैन बु हाइनिंगाइ लेतना पाबुंगना थागचरी मांगजिन थाना चटफिर ओइगरसनु अदुगा मणिपुर इरांग सिजो लोइसिल्ला कांदा पुनमकपु संताइरा कांदा इमा लेबाक मणिपुर से अमुक्ता तंगदु लैताना लैबो ओइरसनु हाइदना आगे ईश्वरगी मफमदा थौनिजरी मणिपुरना याइफरे थागचरी बाबु ओके ओके मसा तोबी Even though we don't know what we thought of the children, how we need to do. The Masida to one in the Todoka Maraga, Imaleva, Kiram, the Masida, the Tawai, Ponta, Pikraba, Atobi, Kayagi. Tawani, Kayabusu, Ikai Komra, Ucheri, Masi, Yai Farabakoro, no my him Malia from Palsa Kumsing, Lissing Ohunga, Chabriga Kunbahunda Kundumari, November Thagina, Taragateru, in Lissing and Suna Kundamanga, Yai Farabakoro, Nongja Shida, Mapari Art Praksana, Nauna Putok Seriba, Dani Akoizana, Putoki Film, Bamon Ibema. Miyam Pumnamakta Kusin Nazaragi, Numaira Toromashida, Lady Bopumnakamadi, Mayagi Tambal Danan Toibiri Bopumnamaku, welcome address Samadi, Taram no Pugi Waro Tambagi Tanja, Lobzagi, An Mamakta, Siyai Farava, Koromja Sida, Dani Apoijan. Ahan point of Putok Seriba, Mapari art film production, the banner Makada, Tamzeriba, Manipuri, Mami Kumai, Bamun Ibema, Viam Gimanga, Kusin Nazaragi, Ahan Bagi Toro Masida, Ayagitambalda, Mantoi Viduna. Production companies की माइक आई दी अमदी producer की माइक आई दी मसीकी तौर मसीकी दमकता चिपकेश आई दी अथोइबा निचुंडे कोई भी ना नमकी दमकता कोई ने जरूर मतंदा शागे चिन्ह थोगा क्या लेबा की लूरबा तानपम मसीदा
लेबा किसु कंदबा यादे मणिपुरी फिल्म असी सौख हंदबा यादे हाइबकी वाखलोन द मांगजिंग थाबिनी हाइरगा असी थोरमसिगी चिफ गेस्ट की पंगम लांगलिंग सिनबिबा इकाई खुमला जरिबा नेवाय पंजरबदा सोरो खाइबम राजेन ऑनरेबल एमएलए लमसांग ए शिबू सिंजलांग जरिबा प्रोडक्शन कंपनी अमदी प्रोड्यूसर दिमो सिंजरगा तराम ओक्चरी अनिसुबदा मसिगी थोरमसिगी प्रेसिडेंट की पंपम लांगा हाइबदी थोरो मपु की पंपम लांगा लिंसिन बिना नबो ओइने जरुरी मतंगा सागे चिन थंगा का याबो तुमोइ नबी रंगा मणिपुर की मम्मी की कुमई को हेन चौबा मसे मंगानाइबा अमा ओइहन बिना नबगी दमक्ता अचिन कया तुमोइ बिरंगा मसिगी थोरो मसिगी प्रेसिडेंट की पंपम लांगा लिंसिन बिरिबा इकाई कुमरा जरिबा निमन हंगत चरबदा कराम श्याम ऑनरेबल एमएलए लमथवाल ए शिव सिंजलांग जरिबा अमदी प्रोडक्शन कंपनी लोयन प्रोड्यूसर रिमोट चिंजरगा वेलकम एड्रेस हाइबदी तराम ओक्चरी लोयन नसी तोरमसिगी गेस्ट ऑफ ऑनर की फॉर्म लांगलिंग सिंबिना नबगी दमक ओइने जरुबो मतंगा शागे चिंद थोगाई कया तुमोइना बिरंगा मियाम पुनमकु अफब ओइहलुगी नुमाइबो ओइहलुगी फिल्म हाइबसी हेन चौखटबो ओइहलुगी हाइदना सागे चिंबा थोगाई कया तुमोइना बिरंगा असी तोरमसिगी गेस्ट ऑफ ऑनर की फॉर्म दालें चेंबिरिबी काई खुमने जरिबी निवाय हंगत चरबदा सबोल सेन के बी लैमा ऑनरेबल एमएलए नौरिया पाखंग लाकोबु सिंजला जरिबा मदी फिल्म प्रोडक्शन कंपनी सी माइकैलुगी तराम ओक्चरी है वो खंजरी लेना असी थोरमसिगी दमक्ता मियादे योहनबिगा दौरिबा तोंगान बा इलेक्ट्रॉनिक प्रिंट मीडिया की चिलिना पुनमक्सु प्रोडक्शन कंपनी अमदी प्रोड्यूसर की माइकैलुगी तराम ओक्चरी है वो खंजरी लेना असी ममई की कुमई असिबो हेना मपुं फाहंदुना मियादा नुंगाई हाइबो पाउखोल नुंगाई हाइबो वापाउ संदोपिदना नुंगाई पिबिरो नबगी दमक्ता असी ऑडिटर मसिगी मतक मखादलें सिनबिरिबा इलेशा पुनमक्पुसु प्रोडक्शन कंपनी अमदी प्रोडक्शन टीम प्रोड्यूसर की माइकैलुगी तराम ओक्चरी हाइबो वापम थंजरगा मताम मसिदा मियाम पुनमक्पु वेलकम इटेस बिजबगी तंजा मताम सदते सिंजरी पुनमक्पु अमकसु हना तराम ओक्चरी सुजित खंडू मथक सिदी कीनो एड्रेस के दिन नबगी दमकता स्टेज मथकता कखचरी थेखा कयारता मणिपुर की दमकता मणिपुर की इरेजा सिंह की दमकता फजरबा फिल्म कया डायरेक्शन की वेदा मियाना थोदो हेदोना सखंबीरबा श्री बिजुता लाइशा लेखकुलेक्स अहमद लमदम से कौनबीरीबा इबुदो अनिबुई को मुंजरी फिल्म रिलीज फंक्शन से मपायास पुथोक्सबा बामोन इबेमा हाइब फिल्म से दाइस सेलेक्शन बीरीबा इकाई खुनजरबा चीफ गेस्ट सोरखाबम राजेन ऑनरेबल एमएलए लमसांग एसी प्रेसिडेंट फंक्शन लांग इलेक्शन बीरीबा कराम श्याम ऑनरेबल एमएलए लंगथबाल एसी देगी मतंगा गेस्ट ऑफ ऑनर फंक्शन लांग इलेक्शन बीरीबा सगम सेम केबी देवी ऑनरेबल एमएलए नौरिया पाखंग लापेसी अनुमतदा इकाई खुनबु चेरी लोइना नसिगी फिल्म असु येंगलें बिरेबा हाई सिजरबा इसेसल माइबल मरुमपा वाई कुबिपुसु तराम नोक्स बगलोना इकाई खुनबु चेरी फिल्म असी अइना नमजकिबसि 2021 की नवेंबर की तांग 13 तक होजकिबनि मतमसिदा फिल्म जिन्नम बंदो सिलक्पगी तंजा स्वाइसिदा कोरोना लाक्सिनखिबा अदुना गेप लेख्रे मरक्सिदा रिलीज तौबगी तंजा लौना होनरपदा अमुक लांचना मरम होरगा अमुक गेप लेखिबा मतमसिदा नसाई फिल्म जो पुथोपीरिबी एडिशनपी दानिया कोइजम मादा मकोक सागी फिल्म जिदा पैसा खर चंग नमखी माना नसाई रेशमी सी माना याम सिजबा अदुना मागिदा युफम होइबा मागी खितंग हाइगत जाबा वारी अमा वजा सेमबिउ हाइबदगी हाइबा फिल्म सी
पुखलपनी मतमसदा फिल्म से नमना होनर को मतमदा बामो नमगा मैतै मगा युमलो नबगी वारी सिदा पुसिलको मतमसदा नसागी फिल्म नंबर मतमदा बामो इमुंग अमना नाकल मद लेबा अदुगा मैतै इमुंग दुना बाम नाकल मद लेगा फिल्म नि जोइन तोसिबगी वारी दुदै पामदे अदुना तसेंगना लेबा मफम थीसी थी मतमदा वांजिंग लेबा आइगा ठाकुर की इमुंग सी मफम से लेना प्रोड्यूसर से ताकदे येंगबने मफम से यामना स्क्रिप्ट तो याम सानगिबा मतमदा हाइबा आइगा ठाकुर की मकोई मसेन मनाव बिआई सान आइगा गौरदास आइगा ठाकुर असोके मते आइगी साइट की थागले मरमदे मफम जेदा हफ्ता में कोई फिल्म नमगा मफम जेदा लेयगे कोई आर्टिस्ट में सी पुलप होल तौरग लेगा शूटिंग तौरबने मतमदा ngसाइगी इमुंग सिना सुके मते नुपी अंगांग अदेगी लेबा मौ पुनमक सिना फुल सपोर्ट तौरगा कोई सी असोके मते असोक नुंगाई मफम जे थेंगरते अदने हाय मफम से नंबर मतुंगदा ngसाइगी इसै सिगी नंबर की तंजा से लौरको मतमदा इसै सि ग्वाती द नम सिना हाइनर को मतम सिदा ngसाइगी लेबा शूटिंग स्पोर्ट साइना मयांग सा सामने लेबा मगा खंगनरगा आइना नेट के पंबा मसिगी लोकेशन जे कदाय द लै ओजा खंगी मफम सस्य कोई जतन लोकेशन जे थीरुबो मतमदा ngसाइगी गाड़ी संफम सिदगी ना मफम भी योबसी किलोमीटर 2 मखाई थापी हारे मफम सी मोय गाड़ी संगे याकिदे याद तो खोम ससी है अदेदी अइकोन थाख मफम द मदु की टारगेट तौरग ला मतम सेदा हारे मफम से खोम सतपसी ngमरो या से उरपति गाइन आर्टिस्ट सिंग द सिट तवई मदुदी असागी मया अमदai हिंदी द हंगी लम से क्या थापी किलोमीटर 2 मखाई थापनी है अदाइना लेबा आर्टिस्ट सिंग द किलोमीटर मखाई थापे खोम संसलो आदना पूरा संगमनी सुग्रौ यौदबा हेक्ता ट्रॉली दगी करी दगी इल्लगा पूजा सिलेबा काके ओजा इ सीतारे कमाई तौदुनो आना या वाना खांगजगिबनी अदुगो मफम दुगी लोकेशन से उनी उबु मतमदुदा असुके मते फजब मफम दु उबदai कोई से हाइंगाई लेतना पेन बाइता अदुना तुमाई तौरगा नामपनी अदुना मतम सिदा 2023 की सिदा कोई para sini award taina samda pangkokpa festival amada aina masi film si thajel bani notice koina thajel bo matamda film si nominee hum sangi best director ga best film ga best actress ga ahum si khalakpa nominee da hai matam sida isanupi aigo isanupi resmi si best actress ki award kamaki not ispi koina adana suke mate ai haraugi adana थागचरी ओजा बिस्कुप्ता लाइश्रम मथंग सिदी बामोनी बेमा फिल्म सिगी कास्ट एंड क्रूज अमदि आर्टिस्ट अदुगा फिल्म सि नंबदा यावखिबा मियोय खुदिंग मपु इकाय खुमनजबगी मेमेंटो मख खुसिनबगी तंजादु लौसगे अहानबदा अखोगी ngasiगी चीफ गेस्ट की फमफम लांदा लेंसिन बिरिबा श्री सुरखाबम राजन सिंह ऑनरेबल एमएलए लमसांग असेंबली कॉन्स्टिट्यूएंसी की मफमदा आइना मथंग कौथोकजरपा कास्ट एंड क्रू की मियोय सिंह असिबो फेलिसिटेट तौबिनबा नलुकचरी
ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯊꯪꯗ ꯀꯧꯈꯠꯆꯔꯤ ꯏꯙꯧ 이다우수 houses fauba yepsilakri mathanda kamkhachari comedian sar supakpa phataba sar supakpa afaba sar supakpa pumnamaki hawrakam oiba acting ge hawrakam सोमागी मथंदा कौखचरी रेशमी की दमकता अहौब खुबाग अमखक खुमिनसी नुंगाइरबा पुंगफम मसिदा यामना कुइना गाइजरपा फिल्म मसि रिलीज तौबगी गाइजरपा मतम मसिदा रेशमी की अपोक पाबुंग लेखिदबसे लास्ट वीक कुंबा ओइदोइने अदुबु मियाम ममांगदा लापीबा स्टेज मथकता काखपिरबसे मसिगी दमकता हाइनिंगाइ लेकदा थागतचरी अहौबा खुबाग अमका खुमिनसे मयाम थागतचरी रेशमी मथंदा कौखचरी उसारानी उसारानी मथंदा सेन साधना लेबिगनी देविता मथंदा लेखपिरक्सी देविता मथंदा सेन साधना लेबिगनी मधुबाला मथंदा कौखचरी कृपा लक्ष्मी मथंदा कौखचरी मास्टर लमगानबा मास्टर लमगानबगी फैमिली मेंबर अमक लेखक पिरकले मथंदा बेबी सेलिना मयाम से के याव हम चित्र बाय तो से लेरे अदना आर्टिस्ट मतलब हम लेरे दुना अंगाम के याव इशा इशा न पबी मरथना करिगुबा मखकनिंग सिंजगे अइखोगी पिकलिबा आंगांसिंग यावबिरबसिंगजे यारगदी लाक मिनरिबसिंगना पंबा यारगदी कतक पंबियो हाइजगे करिगिनो हाइबदी मनिंगदा इनवाइटीज अदगी अतोपा मया खुबा हम कदम खुमिनसे फ्यूचर आर्टिस्ट ओइरक्तोइनिको अंगांग मचा ओइना फजे टीवीदा चाइल्ड आर्टिस्ट ओइना उखिबा ngasidi akhoi gi mangda actor natraga actress oina yamna phauba ma oina akhoi ubagi mami adu phangbani na child artist sing bu puning thogat minasi thagachari mathanda cast ki kanglup singi manung dagi kaukhachage ahan
स्टेज मथक्ता लेखक पिरकनबा नोलुकचरी जॉनसन की मथंग सेम साधना लेबिगनी जॉन दे मथंगदा कौखचरी जॉन दीप की मथंगदा सेम साधना लेबिगनी ताथोय मथंगदा कौखचरी ताथोय की मथंगदा सेम साधना लेबिगनी थेंबा मथंगदा लेखक पिरक्सी थेंबा मथंगदा कौखचरी BR सुशील सुयोगसलक्री है लौजरगे मथंगदा डायरेक्टर ऑफ फोटोग्राफी राधा मोहन शर्मा मथंगदा सेम साधना लेबिगनी एडिटर एंड कोरियोग्राफी पांबा एलियस लक्ष्मा मथंगदा कौखचरी सनाथोई वाहिंगबम महाकी मथंगदा सेम साधना लेबिगनी प्रीतम मोइरांगथेम फिल्म एक्टर एक्ट्रेस कास्ट एंड क्रू मैम से मसक फजहली से मेकअप आर्टिस्ट मैम से नने दुना अब खुबाक अमकक खुमिनसे मथंगदा लेखक पिरक्सी प्रीतम मोइरांगथेम मथंगदा कौखचरी सैसक्पसिंगी मरक्तगी नाउबोय मथंगदा सेम साधना लेबिगनी अरविंद मथंगदा कौखचरी अरविंद की मथंगदा कौखचरी चित्रा लाक्री है लौजरगे मथंगदा बैकग्राउंड स्कोर दा कौखचरी RK बीरेंद्र जी लाक्री है लौजरे मथंगदा अना हजिक लाथोक्चख्रीबा मिंगसिंग से लापीरगदी सेम साधना लेबियु बोयार सुरेश अरुबम
साधुना लेबीगनी थागचरी मथंदा कौखचरी टोन मैम के भी तब मुझे ना लोग चेके वारों की भी यादें अरोई बा फिल्म सुजेट तो भी के दमसी है कि हंसी के फिल्म हंसी के प्रोड्यूसर कोई भी हम खत्म हो रहे सु वांग भी हो ना आई वांग को दी हाई अदे वो फिल्म को तो पीरा का हंसी मिया मामा के लिए भी बजे मसी की दबता हन्ना थागत चरी Thank you. Cedan ni dom stage da lepi na ba hang chali. Mem khamam lang da lengsin bina ba no luk chali. Pokchara ke sem sadhana lebiyu ahan bada Brahmachari Mayum Thakur Sharma, mathanga Brahmachari Mayum Gauradas Sharma. H. Anand Singh, Khetri Mayum Bungcha Singh, P.I. Neelachandra Sharma, Media Partners, Singjametry 360, Artful Manipur Page, Diamond TV Channel, and so on. Ahan Bada Kaukhachari, Brahmachari Mayum Thakur Sharma. Krigi producer, Tanya Koizamna, Ikai Naba Bigani, Linyan Amadi, Memento, Kusina Bigani. Mathanda Kaukhachari, Brahmachari Mayum, Gauradas Sharma. Mathanda Sen Sadhuna Leibigani, H. Anand Singh. Is Anand Singh. Mathanda Sem Sadhana Leibigani, Khetri Mayum Bungcha Singh. Is Anand Singh Kidamak, representative na Memento Lobigani. Mathanda Kaukhachari, Khetri Mayum Bungcha Singh. 60 Artful Manipur Page, Diamond TV Channel, Miso TV, Wahong Radio. Lebigani. Mathanda Kaukhachari, Artful Manipur Page. Artful Live Rehana Longzar again. Mathanda Miso TV. Miso TV. Miso TV. Meso TV.
ꯃꯈꯣꯏꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯅꯤꯅ ꯃꯊꯪ ꯂꯥꯛꯎ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯄꯨꯟꯗꯣꯔꯕ ꯏꯅꯥꯎ ꯑꯗꯒꯤ ꯏꯌꯥꯝꯕ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄꯥꯎ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯍꯥꯟꯕꯃꯛꯇꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯋꯥꯌꯥꯝꯒꯤ ꯊꯥꯅꯤꯡꯒ ꯆꯦꯠꯅ ꯈꯣꯏꯔꯝꯖꯔꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯜ ꯏꯕꯦꯝꯃ ꯍꯥꯏꯗꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯑꯁꯤꯒꯤ ꯃꯌꯥꯏꯒꯤ ꯇꯥꯡꯒꯣꯜꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯒꯦꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯁꯣꯔꯛꯈꯥꯏꯕꯝ ꯇꯥꯃꯣ ꯔꯥꯖꯦꯟ ꯋꯥꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯗꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯇꯥꯃꯣ ꯀꯔꯥꯝ ꯁꯤꯡꯍꯝꯕꯨꯁꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯉꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛ ꯇꯧꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ngasi film asibu yengba lakpiriba khwai punamak pusu aihakna ikai khumnaba utchari yamna matam lawzeroi wahai amani dang aigi oina sum nungaiba harauba oina aisu phongdoksage ngasi aina uzabada haitare sum film sigi ek tawbiriba khudingmak se ngasi aina uzabada film ase soi soidana hena phajaba aduga henna laiba laibak मियोइब खुदिंगमक्ता अचौब मेसेज अमा सोइदना पिरमनी हाइबसि मै हक थाजबलै हाइदना हक थमजगे अदुगा यामना नुंगाइबसे ngasi अखोइ फिल्म से अखोइ येंगबमक्ति लोइनमक चटनरे अदुबु सुमाइना फंक्शन सिदा याउदना खोतना तौरपसिदि अखोइ kai haini yamna harauba modi oi tasingna haragadi mayam se aina tv da uba natana ngasi yamna reality sida ujaba phangba se aingonda yamna nungaiba dumakki matik phaujai aduna film ase koi lakpiriba khudingmak aduga yengbigaduriba khudingmak nasu hena khangbiramagani aikoi film ama haibasi yengba matamda aikoi film dugi magi manungi oiba magi nungi oiba takningba nungi oiba se loinamak leiramgaduribani aduduna lakpiriba khudingmak nasu film ase yengba matamda aikoi film sina kari akhoida miyoiba akhoida kari message piningi bano haibana chingbase aikoi yamna kupna khantharaga ingbiu haidana hak thamjage hogolakliba icha isu sing ngasi art and culture sida atuki matik hena mangjin thabase yamna darkar oi hogola iba sing icha sing sida aikoi makhoida aikhoigi oigaba thaksi khasi ahalaman singna chatnaramba dagi kai haini atungumba mayamna nakhoi bu uningba nakhoi bu pungning thoganingba ngasi thengaba nupi oibi singbu oigera any nupa singbu oigera thabak ingang kaya ama kai thoktana isa singbu budana ngasi lakliba mayamse nakhoi bu pungning thogat ningbagine aduga singumba sida akoi laktabas tasingna nuai jade aduna matung tarakpa kaya dadi sumsigi problem se le hen bigano wakal da yamna kaini khantha biraganda hena thawai yauksanna lahanjaningi haitare agi oina ngasi thengnabasida sum thamjabani ate agi nate yamna nungaije ngasigi aikhoi media gi chinau singna achouba thodang lodana film asibu jaga khudingmakta yaunana bo hona bibada achouba thodang lobiriba singsu ai aroibada ikai khumna bochari aduga loisilapada ngasigi mangda lecture hena afaba nungaiba lebaki achouba thodang kaya yaraga khoi art and culture gi lambis da hena chawkhatpa achouba mami me hena tahanbiru haiba wafam asi thamjaraga mayam punama pui koknon khoiramjani thank you Hagachari Mama Leraba Wafam Kaya Kambiraba Gidabak Madambu Mathanga Chief Guest ki Phum Landa Lingsin Biriba Mingwena Panjarabada Sri Sorokhaiba Rajan Singh Honorable MLA Lamsang Assembly Constituency Bu Wahai Kharadan Thabiranaba Hagachari Ngasi Manipur Art Productions na putopa Bamol Ibema aina mingtolba film asigi release tawgi
ꯐꯪꯁꯟ ꯑꯁꯤꯗꯩꯗ ꯗꯥꯏꯁꯇ ꯂꯦꯡꯁꯤꯜꯂꯤꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯀꯔꯥꯝ ꯁꯥꯝ ꯑꯣꯅꯔꯦꯕꯜ MLA ꯂꯪꯊꯕꯥꯜ ꯑꯁꯤꯕꯨ ꯑꯩꯅ ꯑꯍꯥꯟꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯁꯒꯣꯜꯁꯦꯝ KB ꯑꯣꯅꯔꯦꯕꯜ MLA ꯅꯥꯎꯔꯤꯌꯥ ꯄꯥꯈꯪ ꯂꯥꯛꯄ ꯑꯁꯤꯕꯨꯁꯨ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯂꯝ ꯔꯤꯂꯤꯁ ꯑꯁꯤꯗꯩꯗ ꯏꯟꯚꯥꯏꯠ ꯐꯪꯗꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯐꯤꯂꯝ ꯑꯁꯤꯕꯨ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠꯇ ꯐꯤꯂꯝ ꯑꯁꯤ ꯕꯥꯃꯣꯟ ꯏꯕꯦꯝꯃ ꯍꯥꯏꯗꯅ ꯃꯤꯡꯊꯣꯜꯂꯤꯕ ꯁꯤ ꯀꯔꯤꯅꯣ ꯑꯃꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯣꯠ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯕꯤꯅꯤꯡꯕ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯂꯥꯛꯄꯤꯔꯤꯕ ꯑꯣꯗꯤꯌꯟꯁꯁꯤꯡ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯄꯨꯊꯣꯛꯄꯤꯈꯤꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯐꯤꯂꯝ ꯑꯁꯤꯗ ꯑꯦꯛ ꯇꯧꯈꯤꯕ ꯑꯩꯈꯣꯏ ꯃꯥꯡꯗ ꯂꯦꯡꯁꯤꯜꯂꯤꯕ आर्टिस्ट पुनमक अहाकी माइकैदगी थोइदो हेंदोना थागतचरी पुनमकु इकाई खुमनबा उचरी लोइनना ngasi asigumnaba बामोल इबेमा मिंथोलबा फिल्म asi hayengdagi manipurgi miyamda pibi pau pibi gedorba information pibi gedorba print media gi chinenau punamak pusu electronic media punamak ayaki maikaidagi thagatpa phungdokchari ngasi manipur gi 2023 gi May gi tang ahum dagina ngasi bawda aikoi manipur da laiba praja punamak sing ase kokamol ga shanti oina tumba pangdraba masung aikoi miyoi gi wakhal sing ase koi mi sing se ayamana anxiety oiba amadi depression laiba adugumba aikoi mayam ama yawraba matamne sigumba matam asida aikoi entertainment oiba sigumba film lila drama na singba mayam ama aikoi matam sang na lepurabagi tungda hauji khaktang aikoi khara aikoi amoksi lila adagi cinema khara tauba horopa adugumba aikoi si nagai wakalji aina tawriba sinpam akoi si pura confine tawraga aikoi ngak brain relax tawnaba adagi ngak enjoy tawnabagi sumba mayam se akoi 2023 gi May tang hum daina akoi si matang lapagna hujik si kitang handaraga aikoi si sigumba mayam ama aikoi khara phangakpasina aikoi da leiramba waramba wakalda waramba mayam karino aikoina hingaga tawgadori si karino aikoi si aswai bauda इम्फाल दगी किलोमीटर खितंग हाइदोपदा मांगरे नत्रगा मधुम थोखिबदगी हलक्त्रे सीर लेरमे सुगम चिंगबा मयाम अमा अदगी मयुम मकै तुमना मैना थादोपिग्रबा संगबा याद्रबा अदुगुंबा अखोइगी चिंगा तंपाक ताइनना लेबा अदुगुंबा बेरी पेरी एरिया सिंगदगी अदुगुंबा लापा हुजी हुजी aikoi relief camp da leriba IDP sing sigi adugumba awaba mayam sing ado ngasi kanana aikoi mioi bu nungai halli kanana mioi bai koi bu pungning wakhal nungai na lehen bangami haraga de koi artist sing khaktana aikoi mioi bu mayam sing asigi adugumba anxiety oiba adagi aikoi wakhal da charang na ba leiba mayam sing ase aikoi gi artist sing sina aikoi bu ya मिको खरदा सो कोई नुंगाय लगा कोई ब्रेन से फ्री द रिलैक्स होइना कोई थमन बा पुंगनिंग वाखल नुंगाय बा पी हाय से या थमजनिंगे अदु बोय कोई हौगिबा 2023 gi May dagi na ngasi bawde कोई आर्टिस्ट मयाम सिंग सेसु प्रजा सिंग जुवाय अदगी आर्टिस्ट ओइना लैबा कोई सुमांग लीला द खंगदे अदगी फिल्म gi आर्टिस्ट ओइना लैबा मयाम सिंग सिसु कोई तबम जाबम खंगदना वाना खांगा खिबा मयाम सिंग दो कोई तपना तपना कोलपदना कोई सोइदना मणिपुर दा अनौब सरकार अमा लादी पूरा कोग हेन फरनी ना या थमजनी मधुसु ओइबो इस्नो इशोरना अखोइदा पुन्ना लैमिनरिबा खुंदान मिनरिबा अखोइगी मरक्ता
ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨꯅ ꯃꯥꯡꯗ ꯊꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨ ꯂꯥꯛꯄꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯍꯥꯏꯕꯗꯨꯅ ꯃꯥꯡꯗ ꯊꯥꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯍꯜꯂꯦ ꯑꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯈꯤꯗꯣꯏ ꯉꯥꯛꯇꯅꯤ ꯀꯅꯥꯁꯨ ꯑꯣꯃꯣꯔ ꯅꯠꯇꯦ ꯑꯗꯣ ꯍꯤꯡꯉꯤꯉꯩ ꯃꯇꯝ ꯈꯔꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯒ ꯃꯤꯑꯣꯏꯕ ꯃꯄꯣꯛ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎꯗꯣ ꯇꯦꯜꯂꯕ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯈꯔꯗ ꯐꯪꯃꯤꯟꯅꯒꯗꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨꯅ ꯃꯥꯡꯗ ꯊꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯁꯨꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯄꯜ ꯊꯝꯕꯁꯦ ꯃꯁꯤ ꯉꯁꯤ ꯏꯁꯣꯔꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯄꯤꯔꯒ ꯃꯅꯤꯄꯨꯔꯁꯦ ꯁꯥꯟꯇꯤ ꯂꯩꯕ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯨꯝꯅ ꯍꯟꯖꯤꯟꯕ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯇꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯗꯤ ꯍꯛꯆꯥꯡ ꯐꯔꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯛꯆꯥꯡ ꯂꯩꯅꯥ ꯃꯌꯥꯝ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯕꯥꯃꯣꯟ ꯏꯕꯦꯝꯃ ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯁꯨꯝ ꯐꯤꯂꯝꯁꯤ ꯌꯦꯡꯗ꯭ꯔꯤ ꯋꯥꯔꯤꯁꯨ ꯇꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯨꯝ ꯃꯃꯤꯡ ꯊꯣꯜꯂꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏ ꯙꯔꯃꯒꯤ ꯃꯔꯝꯗꯁꯨ ꯈꯔ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯗꯤ ꯍꯤꯟꯗꯨ ꯙꯔꯃ ꯂꯩꯔꯤꯕ ꯙꯔꯃꯁꯤꯡꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯂꯩꯕꯁꯤꯡ ꯑꯗꯣ ꯃꯗꯨꯁꯨ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯏꯔꯣꯏ ꯂꯣꯏꯕ ꯀꯟꯀ꯭ꯂꯨꯖꯟꯗꯗꯤ ꯑꯩꯈꯣꯏ ꯙꯔꯃ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯈꯣই ꯄꯨꯛꯅꯤꯡ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯊꯝꯕꯗꯨꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯄꯤꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩ ꯑꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯂꯥꯛꯄꯤꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝꯁꯤ ꯌꯦꯡꯕ ꯀꯥꯟꯗ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯑꯦꯛ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯒꯤ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯐꯤꯂꯝꯁꯤꯗ ꯄꯤꯔꯤꯕ ꯊꯤꯝ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯈꯜꯗ ꯂꯧꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ngasi sigumba film sina piriba theme du daida magi idea do koina lawra kanda aikoi da leiramba asoiba aikoi na tawda khangam da mayam singa do sigumba film mayam sida lila da bu su pirai ba mayam sing do koi lawsal laga madugi wakhalon puthorei ba sing do koina madugo aikoi isada choiram ba leiramba mayam singa do chumthoga madu da chataragadi aikoi se mioi ba aikoi se kana su aikoi amaga saunaroi amaga aikoi da asoi ba tawri ba mayam sing se aina hele na sali ba mayam sing se loina ma kauthong raga afaba samaj ma porapada idi chauna mateng pangane na idi haijin ngasi aikoi gi samaj se da asoi ba mayam lai ba samaj se da ya aikoi loisal lage mayam cinema yenging bagi orang basu mayam ama leramani adubu aikoi su ngasi artist singna wana mana piri ba magi role du gi act tawri base mana na ba tawri si kari noi kanda maduda yauri ba history da aidi cinema natraga lila da piri ba magi wari du da piri ba do aikoi gi samaj gi asoi ba aikoi mioi bagi asoi ba mayam sing su aikoi cinema lila drama mayamna miyam da aikoi madugi idea ma piri bane se loction view sini aina prajada aina thamjaningi bidi adu chungthona bona se adna wai drasi hajaraga ngasi aikoi gi artist sing wana aikoi gi artist aikoi gi laiba film gi adugumba market si maroina aikoi gi manipuri lon da ngakda tawbunina aikoi gi market chawda maduna maram oraganda aikoi gi manipur da laiba cinema gi worsu lila gi oibu artist sing se aikoi laiba hindi film gi natraga tamil film gi mayam na aikoi gi artist gi performance hen banate but aikoi gi language na aikoi yamna aikoi gi manipur khaktam oiba aduga mapalda aikoi gi language na kitang oraganda aikoi gi market pikpaduna aikoi gi artist sing gi magul handabani aikoi gi artist sing se aikoi laiba aikoi gi hindi film da tamil film da laiba artist sing duna aikoi gi artist gi hende ai ba wakham se masika makhatang ai haining dana kitang chonda bani film je bining ba mayam na thorang ibudo madu aikoi soidana la ani wai kar sia jaraga mayam amuka na thaga san thank you
asisu loisilakabani minute khara khatang bibiu program ko formal function si loisindaba yadabani na film se mayam loina mak yengni bangatani aduga film se yengba film se hek thaba hobadagi di ekoi gi famfam lagda lengsin biriba mayam se hawat biu natraga angang pam biu khot biu haibana chingba se nungai roi adugi mapan da su mayam se famfam laidabagi awaba kaya ma mayok nari aduduna hauzik angang tongana phammi basing se yariba makai pam biu haina ai naluk chage hangda chage mathanda ngasigi president ki famfam lagda lengsin biriba mingoina panjarabada Sri Karam Shyam Honorable MLA Lanthapal Assembly Constituency ki mafamda wahai kharada haibi naba naluk chage mayam ngai minasi minute khara khatangi wafam ne Hanbada Budo Vibino Amadi Lengsin Biriba Punopo Noluk Sabagaloina Kai Punobuchari Asai Sangak Pakanda Adom Orden Saitare Babuksi Maximum Tenaba Aduda film se Karapazaba film Soiganendi Where money Miama Supang when I have to the owning the Paujaba aduga ngasi phauda film release mayam ama yauki basida ngasi gi sumaina tin basidi amukta thengnadri ai sumayam ama yaure adaran de olana hojiki leiriba situation jida wangang mudati am taning oya haibati ai ju khangi adu hoji law riba kong riba mayam duna adubo function nama laimina madugi adi function du da saruk yarabani na wakalon kara share to buda kitang tabina si haibadu mai thamjage ngasige asigum laba bamon ibema adi film releasing tawhi function sida mapari art production amadi Manipur feature film ni puthokpiriba Thoramasida Sibye Suibiriba Sokaibum Rajen Singh Honorable MLA Lanthapal AC Adugai Chanapi Sagol Sem KB Honorable MLA Nauria Pakhang Lakpa Aduga Lengsin Biriba Adi Yama Singh Marumapang Maruin Ishechal Isa Singh RT Singh Media Ki Friend Singh Amuka Nikai Kunavutsari Aina Hanbada producer si kam film puthok no dikham deko ai khallubana ngasai dania koi jamai sida hana masakang na bina nupa warang oda boy ningba ada hojiki matam sida adi film produce tawani ko kani gaina nupi ojarga so yam thauna fana adi tholopase ai really appreciate tawi thagale tawimal khangotchari aduga ngasai ki akoigi producer oibiba BS Gupta Laisam director sorry film puthagi mathakta director oigre gaina haibudo akoi Manipur khunai gi asugi mati sauthok sani ngai ni haiba duma thamjage aduga loinana ai gi sanupa silaiba ai siam ganna lai adu praja mayam audience su ganna lai atai tai da di khangde adu film gum yeng badadi matam ngak pagi aina bim di lai de masi khang modai asuki mati appreciate tawi nungai adu ai sanu pas dai na hange Manipur da film produce to buda lupa lakh kaya muka ti normally sange na hanganda around 20 lakhs sina minimum warga minus sange kitang standard level film ama puthona bokona bada adai khalame ekoi Manipuri singdi different language adi maite rona sana ba film ni yengoi koloi kana haiba sumai ama laiba aduga mioi khara kaptana yengjaba market si amna pikwa sida director na traga producer artist na tholaga adi akoi da tongan ba film gi mahau ama pi da ba yate haidana song thurai je sine koina yamna appreciate tawridi sacrifice haiba photo moi da yaw dragadi sigi poche ngam moi adu moi gi mapanani nasi Manipuri praja singna adi TV channel da YouTube da natragana whole singda makal mathel gi aptang awa pothana na ba
और सूम फिल्म मैम उब फंगीब अदुना होजिकती मणिपुरदी ओइरिबा सिचुएशन सिदा फिल्म से मैम पुथोक याबा स्क्रिप्ट राइटर से डिफरेंट स्क्रिप्ट राइटर अदी थोलक यारे मरमदी अकोई स्टेट से पिक्चर बुवानी अदुगा थोइब थौदो वाथोक अंगक थौदो वाथोक मैम थोए अदुना पुथोरकदोरिबा फिल्म सिंसिदा नुंसी नुंगोनगी वर्गसु मदुदा मांगजबा तोंगजबा अहलमन हाइबा इनबा इनदबा मदुगी और नत्रगना अदी मोरल्स की मरमदा सिविक सेंस थक्सी खासी की सुम्बा अकोई अइना सुम यंगबकान ngasi फिल्म येंगिसे below 30 years the maximum होय अदुगा अकोई इमा इबेल सिंह सु जेसल सिंह सु मैक्सिमम होय अदुना ऑडियंस की अपा मजु येंबा अदुगा मोइगा अदि मोइ अकोई सिदा फमी मैम से आई सामो सुगाइनी आइना खंदोइसे आइना मखंगे आइना मफरे खंदोइने अदु आइजे खंगब्रदि खंद्रिने अदु अकोई लेरिबा मैम सिदा आइना महेले आइना मखंगे आइना खलिसना मचुमे हाइबा वखलोन से अदि थादोकनाबगी मतम ओएबा अदि पुनसलगा अखोइ चामा तोइबगी वखलोन सागम इनरगा पिक्रबा मणिपुर से करम फिल्म द लेरि अखोइ करी तौदगे पुंगांगांगबा नतबा अदुन फिल्म से अफाफबा फिल्म पुथोगा अदुमाइना ngangbado yabe aigi oinadi tawbirakano changchala ngange ngangbirulo pungada yabon aigi oidi tanin drageta yai ka sugaidi ngakang ki madam ne invite to we like je loisan ge ka sugaidi many experience le robne ran ti wa pokra khuje समाज से सही निफु yang na समाज की धब तोर ला करबने अतुम थक्सी का सिले तम मानब थोंग दिन अखोई रिजेक्ट तो वन पाने लाउबी वो ngambi सिंह अखोई कोई दी कर हे न फन थब तोर के साउन मिरगनु मरम जाद वांगांग दे त पुंया या बो कोई एनीवे तो चलगे खरे तो चलगे यारे येंबिरो अखोई जुंगामी ngang na ti ai sa karam karam phibam de lege do aina kanjagdam ni aduna wapang rate thamjabo loina akoi society se taksi kasi lai tragadi samaj se ya roi ko chima yam discipline society oi ran ni sei contra politics orobani samaj sida matam sang phil tar kramani taksi kasi lai ji sa si ka ra lo senge adu angam mateng khar pang ge sa lage okay थागचरी मैम नसाई वाना सुंगाईबा अदुबु लोइनमक सुसिलगा ngasi बामोन इबेमा फिल्म सिगो रिलीज तौबगी थर्मसिदा लेंगबिरक्लिबा चीफ गेस्ट ऑफ ऑनर प्रेसिडेंट कास्ट एंड क्रू इनवाइटीज मीडिया पार्टनर्स पुमनमकु अदुगा टिकेट लेबिरगा फिल्म सिगो येंगनबगिदमक्ता ngaibangam makai ngaibiriba पुमनमकु हन थागचरी सोम सोम मतम चाना लेंगबिरक्तुना ngasi थौरमसी मपुंग फाहनबिबा सहयोग पिनाबिबा अदुगा ngasi प्रोड्यूसर ओइबिरिबा दानी अकोइजम डायरेक्टर ओइबिरिबा श्री बिस्कुप्ता लाइश्रम मैम पुमनमकु थवाई हकचांग हापिरंबगिदमक हन्ना थागचरी मसी हाइजरगा लोइसिनजरे मियाम नवाना ngaijariba बामोन इबेमा हौजिक मीटिंग तामिनरसी हन्ना थागचरी
ꯑꯁ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯀꯃꯥꯏꯅ ꯀꯩꯗꯧꯒꯦ ꯅꯍꯥꯟꯒꯩ ꯎꯕ ꯐꯤꯂꯝꯒ ꯁꯤꯒ ꯌꯥꯝ ꯊꯤ ꯈꯦꯠꯅꯩ ꯑꯉꯥꯡꯗꯨꯒꯤ ꯍꯥꯏꯗꯤ ꯃꯃꯥꯗꯨꯒ ꯃꯆꯥꯗꯨꯒ ꯇꯧꯔꯤꯕ ꯃꯣꯠꯇꯣ ꯎꯕꯗ ꯄꯤꯒ ꯑꯣꯔ ꯇꯥꯔꯦ ꯃꯃꯥ ꯍꯣꯏꯗꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝꯁꯨ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ ꯐꯤꯂꯝꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯂꯩꯕꯦꯝ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯁꯤꯅꯦꯃꯥꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗ ꯁꯣꯃꯥꯅ ꯂꯧꯕ ꯔꯣꯟ ꯑꯗꯩ ꯔꯦꯁꯃꯤꯅ ꯕꯥꯝꯕꯣꯟ ꯅꯨꯄꯤ ꯑꯃꯒꯤ ꯔꯣꯟꯗ ꯑꯩꯈꯣꯏ ꯂꯧꯕ ꯔꯣꯟ ꯑꯗꯒꯤ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨ ꯑꯃꯗꯤ ꯁꯤꯂꯩꯕ ꯑꯗꯨꯒ ꯃꯣꯏꯅ ꯂꯧꯕ ꯔꯣꯟꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯁꯣꯃꯥꯅ ꯉꯁꯤꯁꯦꯀꯣ ꯃꯃꯥꯅ ꯉꯁꯤ ꯑꯩꯈꯣꯏ ꯂꯧꯕ ꯔꯣꯟꯗ ꯃꯁꯥꯒꯤ ꯑꯅꯥꯕꯁꯦ ꯀꯝꯇ ꯉꯁꯥꯏꯒꯤ ꯏꯃꯨꯡꯗꯨꯗ ꯌꯥꯝ ꯑꯋꯥꯕ ꯄꯤꯗꯅꯅꯦ ꯃꯥꯅ ꯌꯥꯝ ꯃꯊꯃꯣꯏꯗꯨꯗꯤ ꯑꯣꯝꯃꯒ ꯃꯥꯒꯤ ꯌꯥꯝꯕꯨꯡ ꯀꯥꯏꯀꯨ ꯑꯃꯗꯤ ꯏꯆꯦ ꯃꯣꯝꯕꯤꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯈꯪꯍꯟꯗꯕꯤꯗꯅꯦ ꯌꯥꯝ ꯂꯩꯔꯒ ꯑꯗ ꯃꯥꯅ ꯃꯊꯃꯣꯏꯗꯗꯤ ꯆꯥꯛꯑꯀꯥꯟꯗ ꯃꯣꯏ ꯎꯕꯗꯅ ꯃꯥꯅꯅꯦ ꯅꯣꯛꯑꯀꯥꯟꯗ ꯂꯩꯖꯔꯒꯅꯦ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯣꯃꯥꯖ ꯁꯤꯈꯤꯕꯗꯨꯗꯤ ꯁꯤꯅꯦꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯕ ꯁꯣꯃꯥꯖ ꯁꯤꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯁꯣꯃꯥꯖ ꯁꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯨꯗ ꯐꯤꯂꯝꯁꯦ ꯌꯥꯝꯅ ꯐꯖꯕ ꯐꯤꯂꯝ ꯑꯃꯗꯤ ꯑꯣꯏ ꯕꯥꯃꯣꯟꯅ ꯌꯥꯝ ꯄꯥꯝꯃꯦ ꯉꯁꯤ ꯕꯥꯃꯣꯟ ꯑꯁꯤꯒꯤ ꯃꯇꯤꯛ ꯇꯤꯜꯂꯤꯀꯣ ꯐꯝꯐꯝꯁꯨ ꯆꯟꯗꯦ ꯑꯗꯣ ꯑꯩꯐꯥꯎꯗꯤ ꯂꯦꯞꯄꯝꯕꯗꯤ ꯐꯝꯃꯦ ꯂꯥꯁꯇ ꯃꯤ ꯀ꯭ꯔꯤ ꯀ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯉꯁꯥꯏꯗ ꯐꯝꯐꯝ ꯐꯪꯗꯕꯗꯣ ꯑꯩꯁꯨ ꯐꯪꯗꯦ ꯑꯗꯨꯅ ꯁꯤꯅꯦꯃꯥ ꯌꯥꯝ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯕꯥꯃꯣꯟ ꯏꯕꯦꯝ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯣꯝꯅ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯑꯦꯞꯁꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯃꯨꯔꯧꯗ ꯂꯩꯕ ꯃꯆꯨ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯂꯥꯛꯑꯒ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯞꯗꯦꯠꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯁꯣ ꯇꯤꯚꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯅꯠꯇ꯭ꯔꯒꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ